Board of Secondary Education Manipur gi regular chairman ama happu haiba demanda Federal Students Organisation Kangleipak Fesok ki Thoumee Singna Bosem gi office sol Lonsinnaba khongjang changshinnaba hotnarakpadagi police na Akanba Maongda Muknakhre Department of Education S ki joint director na haukiba October 13 da board asigi anauba chairman ama hapnaba notification thokibagi matung inna Fesok na haukiba November 10 da corruption tawdana matik chaba chairman ama hapinaba taksin khrabasu thabak to onthoraktabadagi Bosem gi office so Lonsinnaba khongjang asi changshillakhibani hairi Fesok ki Thoumee Singna changshillakiba khongjang aduga mari leinana Bosem gi secretary in charge ka unaruraba matungda Fesok ki president Kanguzam Amarjitna hai hangduna leiriba chairman gi fam asi hapinaba education minister yauna mari leinaba department gi official singda kyarak hana aiba cherol thakre adumoinama ngasi fawba thabak to onthoraktabadagi khongjang asi changsinbani Bosem gi secretary in charge nasu mari leinaba singda chi thaduna haikiba leikre adumoinama khongjik fawbagi oina paukum amata pirakpa leitri tungi yumbi oigadoriba mairoi singi khallaga athuba matamda hangduna leiriba chairman gi post asi hapirabu karigumba mairoi singi demand asi athubada thabak oina onthoktrabadi hena kanba khongjang sing changshinnaba sem saduna leire hainasu mahakna makhatana cheksenwa thamki Department of Education SK Joint Director na October ki tang kon mai da thokiba notification magi matung ina anauba chairman hapnaba mai leinaba ojasing application thajal biraknaba khangan bikhima matung ina Federal Students Organisation Kangleipak Fesok na November ki tang 10 da matik saba chairman ama hapinaba lehanbinaba amadi chhatra mairoi khunai khallaga corruption leitaba amadi matik saba criteria suba hapinaba hajakrabasu hapiraktabadagi November ki tang 13 numit asidasu akoina freshly sama foksaki bisida hangdun leiba chairman gi post asi athuba matamda mai leinaba education department amadi education minister tanaba akoina hajakrabasu asi fawda hapiraktabadagi ngasi khongjang asi changsinjabani makhatana athuba matamda hapiraktab taragadi sidagi henna akanba khongjang changshinnaba amadi samsadun leiyabasi manipuri amadi mai leinaba authority khangjari